ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝꯅꯁꯨ ꯍꯥꯟꯅ ꯎꯕꯤꯔꯝꯃꯅꯤ, ꯃꯤꯅꯤ ꯖꯦꯠ ꯄ꯭ꯂꯥꯟ ꯍꯥꯏꯕꯗꯨꯅꯦ꯫ ꯃꯥꯁꯦ ꯑꯩꯅ ꯔꯤꯄꯣꯠ ꯇꯧꯊꯣꯛꯑꯒ ꯁꯦꯞꯄꯤꯡ ꯁꯦꯝꯗꯣꯏꯅꯦ, ꯑꯗꯨꯒ ꯕꯣꯟꯁꯥꯏ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ, ꯕꯣꯟꯁꯥꯏ ꯁꯦꯝꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯗꯣ ꯁꯦꯝꯒꯦ ꯇꯧꯕꯅꯦ꯫ ꯑꯩꯗꯣ ꯕꯣꯟꯁꯥꯏ ꯁꯦꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ, ꯑꯗꯨꯒ ꯁꯦꯝꯕꯗꯤ ꯀꯥ ꯍꯦꯟꯅ ꯍꯩꯇꯦꯕ꯫ ꯑꯗꯣ ꯃꯤꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯦꯡꯉꯦ, ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯦ ꯇꯧꯕꯅꯦ꯫ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ, ꯑꯩꯗꯣ ꯌꯥꯝꯅꯗꯤ ꯍꯩꯇꯦꯕ꯫ ꯃꯣꯏꯅ ꯁꯦꯝꯕꯗꯨꯅ ꯋꯦꯌꯔꯤꯡ ꯇꯧꯋꯦ, ꯇꯔꯥꯅꯒ ꯌꯦꯠꯂꯒ ꯐꯖꯅ ꯁꯦꯞꯀ ꯁꯦꯝꯃꯦ꯫ ꯑꯗꯣ ꯑꯩꯗꯤ ꯁꯦꯝꯕ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯁꯤꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯇꯧꯖꯗꯣꯏꯅꯦ꯫ ꯑꯍꯥꯟꯕꯗ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗꯣꯛꯄꯤꯔꯦ, ꯂꯩꯕꯥꯛꯁꯨ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯃꯥꯒꯤ ꯍꯥꯟꯅ ꯌꯥꯎꯖꯔꯝꯕꯗꯣ꯫ ꯑꯗꯨꯒ ꯃꯔꯥ ꯑꯁꯥꯡ ꯑꯁꯥꯡꯕꯁꯤꯡꯁꯦ ꯈꯔ ꯈꯔ ꯀꯛꯊꯠꯄꯤꯔꯅꯤ, ꯑꯗꯨꯒ ꯃꯅꯥ ꯀꯩꯀꯥ ꯈꯔ ꯀꯛꯊꯠꯂꯒ ꯁꯦꯝꯗꯣꯏꯅꯦ꯫ ꯃꯥꯒꯤ ꯁꯣꯏꯜꯁꯤꯗꯤ ꯑꯗꯨꯝ ꯁꯦꯟꯅꯦ, ꯂꯩꯉꯣꯏꯗꯣ, ꯑꯗꯨꯒ ꯑꯗꯒꯤ ꯀꯝꯄꯣꯁꯇꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ, ꯈꯤꯇꯪ ꯍꯥꯞꯄꯦ, ꯑꯗꯨꯒ ꯒꯥꯔꯗꯦꯟ ꯁꯣꯏꯜꯅ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯦ꯫ ꯑꯩꯅ ꯄꯣꯠ ꯃꯆꯥꯗ ꯑꯣꯏꯅ ꯁꯦꯝꯕꯗꯨꯅ ꯐꯖꯗꯧ ꯃꯥꯜꯂꯦꯅ ꯄꯣꯠ ꯃꯆꯥ ꯑꯣꯏꯅ ꯇꯧꯖꯕꯅꯦ꯫ ꯕꯣꯟꯁꯥꯏ ꯁꯦꯝꯕ ꯑꯗꯒꯤ ꯄꯥꯝꯕꯤꯒꯤ ꯁꯦꯞꯄꯤꯡ ꯁꯦꯝꯕꯁꯦ ꯃꯅꯥ ꯑꯗꯒꯤ ꯃꯇꯣꯟ ꯃꯥꯒꯤ ꯁꯦꯞꯇꯣ ꯇꯥꯔꯛꯅꯕꯅ
ꯃꯁꯥ ꯂꯣꯡꯍꯟꯅꯕ ꯃꯇꯣꯟ ꯈꯔ ꯀꯛꯊꯠꯅꯕꯅꯦ, ꯑꯗꯨꯒ ꯃꯅꯥꯁꯤꯁꯨ ꯐꯖꯅ ꯂꯧꯊꯣꯛꯄꯤꯕꯅꯦ꯫ ꯑꯗꯣ ꯑꯩ ꯃꯇꯣꯟꯁꯦ ꯂꯧꯊꯣꯛꯄꯗꯣ ꯄꯥꯝꯃꯨꯗꯅ ꯑꯩꯗꯤ ꯃꯇꯣꯟꯁꯦ ꯀꯛꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯇꯔꯥꯅ ꯋꯦꯌꯔꯤꯡ ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯦꯞ ꯁꯦꯝꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁꯦꯞꯇꯣ ꯇꯥꯍꯟꯅꯕ ꯇꯔꯥꯅ ꯌꯦꯠꯁꯟꯕꯤꯔꯒ ꯁꯦꯝꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯑꯩꯗꯤ ꯇꯔꯥꯗꯣ ꯌꯦꯠꯄꯁꯨ ꯌꯥꯝ ꯄꯥꯛ ꯍꯩꯇ꯭ꯔꯦꯕ, ꯑꯗꯨ ꯇꯥꯗꯣꯏꯔꯥ ꯇꯥꯔꯣꯏꯗꯣꯏꯔꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯇꯔꯥ ꯌꯦꯠꯄꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇꯕ, ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯠꯁꯜꯂꯦ ꯑꯗꯨꯒ ꯌꯦꯡꯉꯦ ꯑꯗꯨꯝ꯫ ꯑꯩ ꯍꯧꯖꯤꯛ ꯇꯔꯥ ꯌꯦꯠꯄꯗꯣ ꯂꯣꯏꯔꯦ꯫ ꯐꯖꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯇꯔꯥ ꯌꯦꯠꯄꯗꯣ ꯍꯩꯇꯕꯒꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯁꯜꯂꯦ, ꯑꯗꯨꯒ ꯊꯝꯈ꯭ꯔꯅꯤ ꯈꯤꯇꯪ꯫ ꯑꯍꯥꯟꯕꯒꯤꯗꯤ ꯎꯔꯨꯝ ꯑꯣꯏꯕ ꯃꯄꯥ ꯑꯃꯗ ꯊꯝꯃꯦ, ꯃꯐꯝ ꯑꯃꯗ꯫ ꯃꯁꯤꯒꯤ ꯃꯤꯅꯤ ꯖꯦꯠ ꯄ꯭ꯂꯥꯟ ꯃꯣꯏꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯗꯨꯝ ꯑꯀꯪꯕꯗ ꯂꯩꯒꯗꯣꯏꯅꯤ꯫